Hi ma'am, ꯑꯩꯒꯤ ꯃꯤꯡ ꯖꯦꯝꯁ ꯑꯣꯏꯅ ꯑꯩꯒꯤ ꯊꯕꯛꯅ ꯄꯕ꯭ꯂꯤꯁꯤꯡ ꯍꯥꯎꯁꯇ ꯇꯧꯕꯅꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯗꯤꯕꯤꯖꯟꯗ ꯑꯗꯨꯅ ꯀꯩꯅꯣꯒꯤ ꯏꯕ ꯈꯣꯠꯄ ꯑꯗꯒꯤ ꯗ꯭ꯔꯃꯥ ꯔꯤꯁꯔꯁꯀꯨꯝꯕꯒꯤꯗꯤ ꯑꯗꯨꯝ ꯗꯤꯜ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯄꯕ꯭ꯂꯤꯛ ꯁ꯭ꯄꯤꯀꯤꯡꯒꯨꯝꯕꯒꯤꯗꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯀꯩꯝꯇ ꯈꯪꯗꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯍꯥꯟꯅ ꯁ꯭ꯇꯦꯖ ꯐ꯭ꯔꯥꯏꯠ ꯍꯥꯏꯅ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯑ ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯗ ꯑꯗꯨꯒꯤꯗꯣ ꯍꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯀ꯭ꯌꯣꯔꯥꯒꯤ ꯄꯦꯖ ꯑꯃꯗ ꯂꯥꯏꯔꯤꯛ ꯍꯥꯏꯅ ꯀꯧꯕ ꯄꯦꯖ ꯑꯃꯗ ꯁꯔꯥꯡꯊꯦꯡ ꯂꯛꯁꯃꯤ ꯀ꯭ꯂꯥꯁ 5ꯀꯤ ꯇꯝꯕ ꯁꯥꯇ꯭ꯔꯤ ꯑꯃꯅ ꯑꯣꯛꯇꯣꯕꯔ 1ꯗ ꯏꯪꯂꯤꯁ ꯇꯝꯅꯤꯡꯉꯦꯅ ꯀꯃꯦꯟꯠ ꯑꯃ ꯌꯥꯎ ꯂꯩꯔꯝꯃꯦ ꯑꯗ ꯑꯩꯗꯤ ꯁꯨꯡꯊꯦꯡ ꯊꯦꯡꯅꯗꯦ ꯉꯔꯥꯡꯗꯪ ꯊꯦꯡꯅꯩ ꯑꯗ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯩꯅ ꯆꯦꯅꯦꯜ ꯍꯥꯡꯕꯁꯤꯁꯨ ꯅꯍꯥꯟ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯍꯥꯡꯕꯁꯦ ꯑꯗ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯦꯝꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯒꯤꯗꯨꯗꯤ ꯃꯣꯕꯥꯏꯜꯗ ꯁꯦꯝꯕꯅꯦ ꯑꯗꯨꯅ ꯑꯣꯗꯤꯑꯣꯗꯨꯁꯨ ꯄꯥꯛꯅ ꯐꯔꯝꯃꯣꯏ ꯑꯗ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯤꯛ ꯍꯥꯏꯔꯤꯕ ꯄꯦꯖꯇꯨꯗꯤ ꯃꯩꯇꯩ ꯃꯌꯦꯛ ꯑꯗꯨꯒ ꯃꯩꯇꯩꯂꯣꯟ ꯀꯩꯀꯥ ꯇꯝꯕ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯈꯩꯁꯦ ꯁꯤꯒꯤꯁꯦ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯃꯩꯇꯩꯂꯣꯟꯗ ꯅꯠꯇ꯭ꯔꯒ ꯃꯩꯇꯩ ꯃꯌꯦꯛꯇ ꯐꯪꯍꯟꯕ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯕ ꯑꯗꯨꯒꯤꯗꯃꯛꯇ ꯁꯦꯝꯕ ꯄꯦꯖꯅꯤ ꯑꯗꯨꯒ ꯏꯪꯂꯤꯁ ꯀꯩꯀꯥ ꯇꯝꯕ ꯈꯣꯠꯄ ꯍꯥꯏꯁꯦ ꯈꯔ ꯏꯟꯇꯔꯦꯛꯇꯤꯞ ꯑꯣꯏꯕ ꯑꯃ ꯀꯥꯟꯅꯩꯌꯦꯕ ꯑꯗꯨꯅ ꯀ꯭ꯌꯣꯔꯥꯒꯤ ꯄꯦꯖꯇꯣ ꯑꯗꯨꯅꯗꯤ ꯌꯥꯗꯧ ꯃꯥꯟꯗꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯟꯁꯤꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯦꯡꯅ ꯇꯥꯔꯗꯤ ꯃꯥꯅ ꯏꯪꯂꯤꯁꯁꯦ ꯇꯝꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯦ ꯍꯥꯏ ꯇꯥꯔꯗꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯆꯦꯅꯦꯜꯒꯤ ꯊ꯭ꯔꯨꯗ ꯈꯔ ꯏꯟꯇꯔꯦꯛꯇꯤꯞ ꯑꯣꯏꯅ ꯇꯝꯕ ꯌꯥꯅꯤꯅ ꯈꯜꯂꯦ ꯑꯗ ꯑꯩꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯤꯁꯤꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯑꯩꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯩꯅ ꯏꯃꯦꯜ ID ꯑꯃꯗꯤ ꯋꯥꯆꯞ ꯅꯝꯕꯔ ꯍꯥꯞꯅꯕ ꯍꯣꯠꯅꯒꯦ ꯑꯗ ꯍꯧꯖꯤꯛꯀꯤ ꯏꯆꯟ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯩꯇꯩ ꯃꯆꯥ ꯏꯪꯂꯤꯁ ꯀꯩꯀꯥ ꯈꯔ ꯔꯤꯇꯟ ꯏꯪꯂꯤꯁꯇ ꯃꯔꯨꯑꯣꯏꯅ ꯔꯤꯇꯟ ꯏꯪꯂꯤꯁꯇ ꯈꯔ ꯈꯪꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯗꯤꯁꯀꯁ ꯇꯧꯅꯤꯡꯕ ꯑꯩꯒ ꯃꯣꯏꯅꯁꯨ ꯈꯪꯕ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯅꯁꯨ ꯈꯔ ꯈꯪꯕ ꯑꯗꯨꯒꯤ ꯃꯣꯏꯗ ꯇꯥꯟꯅ ꯈꯣꯠꯅ ꯇꯧꯅꯤꯡꯕ ꯑꯣꯏꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯏꯃꯦꯜ ID ꯁꯤꯗ ꯅꯠꯇ꯭ꯔꯒ ꯋꯥꯆꯞꯁꯤꯗ ꯏꯪꯂꯤꯁꯇ ꯄꯦꯔꯥꯒ꯭ꯔꯥꯐ ꯑꯃ ꯅꯠꯇ꯭ꯔꯒ ꯁꯦꯟꯇꯦꯟꯁ ꯑꯅꯤ ꯑꯍꯨꯝ ꯚꯣꯏꯁ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯀꯥꯟꯗ ꯏꯃꯦꯜꯗ ꯊꯥꯔꯛꯄ ꯅꯠꯇ꯭ꯔꯒ ꯋꯥꯆꯞꯇ ꯚꯣꯏꯁ ꯃꯦꯁꯦꯖ ꯑꯣꯏꯅ ꯏꯪꯂꯤꯁꯇ ꯇꯧꯔꯀꯥꯟꯗ ꯃꯣꯏꯅ ꯑꯦꯛꯁꯇꯦꯝꯄꯣꯔ ꯑꯣꯏꯅ ꯀꯩꯝꯇ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯗꯕꯤꯗ ꯃꯣꯏꯅ ꯃꯣꯏꯅ ꯍꯥꯏꯖꯕꯗꯨ ꯌꯥꯝ ꯅꯦꯆꯔꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯣꯏꯅ ꯈꯪꯖꯕꯗꯣ ꯑꯗꯨ ꯇꯧꯔꯒ ꯏꯔꯛꯄ ꯅꯠꯇ꯭ꯔꯒ ꯊꯥꯔꯛꯄ ꯇꯧꯔꯣ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯒꯤꯗꯨ ꯌꯦꯡꯉꯀꯥꯟꯗ ꯃꯣꯏꯒꯤ ꯂꯦꯚꯦꯜꯗꯣ ꯈꯪꯒꯅꯤ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯈꯪꯖꯕꯗꯣ ꯁꯤꯗꯩꯗ ꯈꯔ ꯋꯥꯠꯄ ꯂꯩ ꯃꯥꯜꯂꯦ ꯈꯣꯠꯂꯦ ꯑꯗꯣ ꯑꯩꯅ ꯑꯗꯨ ꯇꯧꯔꯀꯥꯟꯗ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯒꯤꯗꯣ ꯄꯥꯏꯈꯠꯂꯀꯥꯟꯗ ꯅꯩꯅꯕ ꯌꯥꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯏꯪꯂꯤꯁꯁꯦ ꯇꯝꯃꯤꯟꯅꯕ ꯌꯥꯅꯦꯕ ꯑꯗꯨꯒꯤꯗꯃꯛꯇ ꯁꯦꯝꯕꯅꯦ ꯑꯗ ꯃꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯁꯨꯃꯥꯏꯅ ꯇꯝꯕꯁꯤ ꯁꯤꯅ ꯐꯩ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯣꯠ ꯑꯃ ꯑꯣꯏꯇꯥꯔꯁꯨ ꯍꯥꯏꯗꯤ ꯇꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯣꯏꯇꯥꯔꯁꯨ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯒꯦꯁꯨ ꯌꯥꯏ ꯑꯗ ꯁꯤ ꯍꯥꯏꯔꯀꯥꯟꯗ